अहानबदा थाजनवाइबा पाउंगतंग म्यामदा शेयर तौजगे बीडी मिलिटरी बीडीओ सिन साइबा साइट थगलकपा यामना थाजनवाइबा पाउमना बंदरबंद लेबा कुकी टेररिस्ट की मखोई की बेस बांग्लादेश आर्मी सिंगना मंगान तखनख्रे डिस्ट्रॉय तौख्रे हरि लोइना यामद्रबदा कुकी मिलिटेंट्स टेररिस्ट तरेट हाटख्रगा लोइना खुसुखुलाई कया म रिकवर तौरे हनिसु थाजनवाइबा पाउसना मखाताना पल्ली म्यामपुना वाबति ngamiनasi ngasi numida waram phong ki batuan tuan ba manipuri si phong sing amasum thoki ba thodo wa thok sing digi maroi bi I pau sing myam na thamjagi hanbada maroi ba pau khroina panam pau si digi lokosarga khul ngak pa pha ki bagi mayok ta phayeng da irang hokre security force na khul ngak pa pha ki bagi mayok ta phayeng na myam na iho horokre myam gi irang lakshina na ba police ke meke digi tear gas kap tuna tan khaikre pau sin hai ngasi numida waram Imphal West ki manung sena leiba Phaing the Kulngak Pani police na fazin kibagi mayokta miam irang horakibani hai irang lakshin na bohona bada CAPF ki personal sina tear gas sel singkapki numidang pung teret phau bada pau sina phong dringai manungda Phaing amasum asigi akoi bada irang sauna leiri hari adumena ma asu open yawagi pau di leiti hari atopa pau mana coordinating body amadi maira paibi singi mifam pangthok tuna warep lakri Coordinating body amadi maira paibi singi apun ba mifam amanga si khurai lamlong dalaiba sangit kala sangam hol da pangthokre mifam aduna tuan warep ahum amusu laukre hari warep singa dudi athubada India lengana kuki terrorist maru phona muthatuna lamdam si ingta pa lamdam am ohengadabani leimakhong army ke manungdagi mangki ba Kamal Babu tekta kaidana army na puthokadabani amadi Kamal Babu mangki ba sigi tek sakpunama army gi makok thongbu officer singna pugadabani haiba warep laukhi Atopa paumana Manipur wa thok to Prime Minister na tumina laisinbagi mayok to Delhi da lupsingna protest tawgadori Tha taraga mapan pharaba Manipur gi irang asi lusinda na buhunabagi mahut ngasi phawba Prime Minister Narendra Modi na tumina laisinbabu pendabadagi lamdam asigi civil society organization singna punok samnaduna peace and mutual coexistence haiba thimna tha asigi kungani thoida Delhi da rally am pangthokadori Committee of Peace Coexistence Manipur Mitai Maitai Tribe Union Federal Students Organization Kanglai Park United Maitai Pangal Committee Manipur Student Federation Committee on Relief and Rehabilitations Kanglai Panas Yelhomi Furup Apunba Awonba Manipur Amakidama All Manipur Women's Voluntary Association All India Tanzimi Insat Women's Association for Socio-Economic Development Struggling Women's Association, All Manipur Students Guardian Organization, Imagi Meira, All Manipur Maitik Pangal Club Organization, Maipak Ningthau Committee Youth Collective Manipur, Nupi Union for Peace and Integrity Masum Manipur Internal Si Youth, Shewantarna Punsinduna ngasi Imphal gi Sangai Hotel pangthoki ba mifam na tha sigi kungani thoida Delhi da rally pangthokna bigi ware basi lauki bani haina lupsing asina puna thadurakpa chirol amana phongdurakli ngasigi mifam aduna tha taraga mapan pharaklaba Manipur gi issue asida ngasi phawo Prime Minister na tumina laisinba bo kana yaningda ba madi penda ba phongdoktuna Delhi da khongjang sangsinna ba yauna tuan bu ware sing lauki bani ngasigi mifam aduna ngasi saruk yakiba lupsing asigi member yangkhaina saba delegate ama Delhi da satuna protest tawruna ba tharang lakhotpa Manipur da thokliba irang asi luisinduna mausagi punsida hanjilangna ba thabak lakhotna ba sentana thabak lakhotpa ga loinana Manipur da leiriba stakeholders singi marakta wari sanana ba sinaba taksinba amadi mayum thadoktuna lanjena duna leiriba IDP atuba matamda makhoi bungakpi sinbiba ga loinana masa masagi yumda hanjena ba thabak lakhotna ba taksinba hainasu warep lokhi hainasu sirol sina phongdorakli Atopa paumana Kamal Babu gi GAC na Union Defense Minister unagadori Delhi da khongjang sangsinduna center akan ba pressure pigadori Laimakhong da laiba army camp da thabak subu sangkhibadagi ngasi phawbu thiba khangduna leiriba Laisram Kamal Babu gi GAC na Union Defense Minister unaduna Kamal Babu gi langla langjin puthona ba taksingadori loinana Delhi da khongjang sangsinduna center akan ba pressure piragani haina GAC gi mekedi gi phongdorakli ngasi Major Khulda leiba Manipur Press Cup ta pangthokpa pawgi mifam mada GAC gi wangang loi ibo pisak hai ngasi GAC gi mihut ama thiba khangdana leiriba Laisram Kamal Babu gi imung manung yauna Chief Minister Secretary ta CMN Biren unaduna thawdo asigi matana wari sanari
ꯎꯅꯕꯗꯨꯗ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ 53 ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯤ JACꯅ ꯍꯛꯁꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯤꯈꯨꯟ ꯂꯤꯕ ꯉꯝꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯃꯜ ꯕꯥꯕꯨꯅ आर्मी डिवीजन ꯑꯁꯤꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕꯁꯤ आर्मीꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯤꯕꯒꯤ ꯊꯕꯛꯇ आर्मीꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯏꯟꯊꯣꯛꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯆꯥꯎꯅ ꯇꯥꯔꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ JACꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯁꯤ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯈꯟꯗꯨꯅ JACꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯎꯅꯍꯟꯅꯅꯕ ꯋꯥꯐꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯝꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ JACꯅ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯗꯦꯜꯂꯤꯗ JACꯒꯤ ꯃꯤꯍꯨꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯈꯤꯕ instruction amagi matungina thaudo asigi matangda thijinba semkiba inquiry committee da laingaki mute yaurabanina laingaki mekedigi kamal babugi likhul libida isang thona sarug yabina ba chief minister da taksilam khianesu phongdoki atopa paumana pre board amadi pre council exam school kharagi sendan pham oirakpa lebak thibani KSA pre board amadi pre council exam da mai pak da mairoi sing HSLC amadi higher secondary exam thandabagi khongthang khudak ta handokadabani pre board amadi pre council exam da mai pak da mairoi sing HSLC amadi higher secondary exam thandabagi khongthang khudak ta handokadabani hairiba pre board amadi pre council exam asi school kharagi sendan pham oirakpa lebak thibani haina KSA gi secretary HRD Toizam Rankumar Phungdorakti ngasi khoyathong da leiba KSA gi head office da pangthokpa pawgi mifam amada mahakna makha taraduna class 10 amadi tiep tamlipa mahiroi singbu school masana logjaba pre board natragana pre council exam da karigumba fail natragana mark name tarabadi board na loba HSLC exam amadi council na loba higher secondary exam thabi yahanda bhaibasi leibthibani pre board exam natragana pre council exam da mark name natragana fail oiba tarabadi school adu da fine sauna thialaga hona haning bhaiba wakhalon asida pangthokpa tarabasu school kharanadi masi sauna sendan pham oinarakli pre board natragana pre council exam da mark name amadi fail oiraba mahiroi sing loinamak board na loba HSLC examination natragana council na loba higher secondary examination sida hekta fail oiragani haibasi kayamuk yamna guarantee piba ngamano pre board natragana pre council exam na fail oiraba mahiroi singi markta fine thiba ngamlaba mahiroi singbu form fill up tawpa yahanduna HSLC natragana higher secondary exam phaman baduga fine thiba ngamdaba mahiroi adubuna form fill up tawpa yahandaba board natragana council exam phamandaba haibasi lebak thibani karigumba fine thiba tarabudi exam adu pass hekta tawrani haibasi kyamuk sumlaba wafamno haiba wang hangladuna masi education bu khongauna bani habada haimam batoloi asonba mahiroi kya bu karamba pambi sijinaduna takpi tambi bidagi karamba improvement laghan sigi haiba si oja amagi matoni lairik tambara so thagadaba mahiroi sing yauraglabadi matam sana mahiroi sing adugi parents sing kaubiduna khanagadaba bani natragana masaga sanagadaba school da hona hangadabani masi NEP 2020 desu ningthina pali masi natraduna exam naksilaglaba matamda form fill up ki matamna hayeng na ngairaba matamasda pre board amadi pre council gi exam gi result na exam thabi yani yaro hena tawbasi mahiroi singi tungi career manganabani haiba wapam tamnaki loinana handa class 10 amasum tiep thagadaba mahiroi singi form fill up ki mamal ka hena lobagi paw KSA da complaint lakpadigi thigaluba matamda thengnarakhi maramaduna asigumba si tawdana bi school authority singda khangalakli iramdam asida tha taraga mapan hena tangdu lei tadraba maramna asu wanaraba matam asida ka hena phi lawidana bamadi lairik tamdaba thagi phi lawdana ba KSA na appeal torokli karigumba tabidaduna school singna phi hena lawrabudi tholakpuna mak school adura teksa pugodabana hena phongdorokli Makhasa tharak poina to papawmana MSD service haunaba order handoktrabadi makhatan akan bakhongjang sangsingani kotu Manipur State Transport MSD service amuhana lehana na balengana thokiba order handoktrabadi total shutdown gi mathakta makhatan akan bakhongjang sangsingani haina Committee on Tribal Unity kotu na phongdokre
Chief Secretary na tha asigi ahumda order ama thoktuna November 3 makha tana Imphal Bishnupur Chuchampur amasung Imphal Kangpokpi Senapati hairiba route asida hangkat hana passenger bus service hauragani haina khankhibani Lenga ki order tu gi mayokta kotuna Kangpokpida ngarang ayuk angan madagi pung 9 gi total shutdown gi khongjang sanction bawkhibani Kotu gi wangang loi lun kipgen na phungdorakpada Manipur lenga na thokiba MSD passenger service hauragan have order adu handokta batarabadi pung 9 gi total shutdown gi khongjang asigi maktung makhatan akan mukhongjang sanction gane hari total shutdown manung ngasisu National Highway 2 Imphal Dimapur lambi gi Kangpokpida tungan ba mafam singda koki furuki nupi singna highway sigi nagye ta khongjang sanction ki Civil Society Organization Kangpokpi na kauriba total shutdown gi khongjang asi ahing nongyai da loigadabani total shutdown gi khongjang asi na state amati lenga ki loisang sing thonglon ki kaithel amati dukan sing thong hang ki de adumapu total shutdown gi khongjang changsilabasu National Highway asida hanagom pochai puba truck sing satok sin adumak tawki amati mai loisang sing hanagom hangduna class tawken so paus da makhatana report tawri loisulak poina tendak pa pawmana wall soil day gi thoram pangthokre Green Foundation Global Soil Partners Food and Agriculture Organization na caring for soil measure monitor manage haibi thimda World Soil Day gi tharangmasi kwakaithal awang lekai dalaiba Green Foundation gi Farmer Convention Hall pangthokre hari Thauramadu District Horticulture Officer Thobal Malem Khaidem Central Agriculture University Eroisiam gi hanagi Dean Professor N Eboton ICAR Imphal gi Soil Scientist Dr. Basanta Green Foundation gi CEO U Himat Foundation asigi Advisor Dr. N Thoithoi yauna lamising saryaki Tharongga mari leinana application of soil caring measures in Manipur Highway thimda consultative workshop amasu pangthoken su paus da makhatan report tawri Tharamadu Green Foundation gi advisor Dr. M Thoithoi na hai World Soil Day gi thoram pangthokli basi gi nunggyeba wakhalwandi aikhoi miyoibaga lebak lehawga tatna thana yadraba mari ama leiribasi nahaunana malemasida leiriba mipum khudingda khanganana panamda pangthokpune hen paus da pali ado tentak na sumna mayam da thamjaram ge duga hojiki oinadi mayam paus si sumatang ase lusinjarage amasum mayam pun anoba update ngamina sena channel sigi mekedi gi mayang ifamda makhata na thamjari mayam pun anoba update ngamina si